इंडिया दा हौखिबा पुंग कुनमरी दा तमथिरबा लेना लाइचत असिना नाबा अनौबा मियोय लिसिंग कुंथ्रा निपान गा चमापन सुंगना अनि थेंगदुना लेबाक असिदा नोंग मखक्ता दा ख्वाइदगी यामना लाइचत असिना नाहनबा नुमित ओइरे हाइना यूनियन हेल्थ मिनिस्ट्री ना ngasi ayu phongdokre haukiba pung kunmari asida laichat asina naba mioi syangma ga nifungdoi sikre apunba sikiba masing lising kuntaruk ka chanipan tara taruk yaure phagalakpagi syangna ngasi ayu phawbuda chada 62.86 yaure India si Malem gi laichat asina henjin na sokalaba USA aduga Brazil gi hek mathangda ahum subada lairi Malem pumbagi oina laichat asina na halaba mioi million 14.2 yaukhe masigi manungda million 3.7 na United States tagini Brazil dana million ani gi mathaktani aduga India dana million ama makhai hankrabani tamthirabalaina laichat asina Malem pumbagi oina mioi lakh taruk ki mathakta sikre haina agency gi pausingna hairi Assam da July kunithoi dagi makha tana yathang thoktriba phawwa state adu da laina laichat asigi community spread torpa thingnaba inter district ta lanai chathok chasin tawwa thinglagani haina lauthokre adu moinamak state laingangna Guwahati da sayol ahum lockdown chatharakba adudi makha tana sangthadana ba phirep laukre hairi Manipur da nong makhakta da mioi mawdra thoi laina laichat asina naba thengladuna laichat ase sandokba horakpadagi haujuk phawbode khwaidagi yamba nong makhakta da laichat asina naba thengnaba numit oikre Apunba positive oiraba singa sigi manungda nupi mapan yauri positive oiraba singa du Imphal West dagi ahum Kangpokpi dagi humpu taruk Kamjong dagi taruk Tamenglong dagi ahum Thawbal dagi tarani thoi aduga Urkhul dagi marini Makhoi Rims ki BRDL dagi tara taruk aduga Jenims dagi humpuma thoi thengnarakpani District Health Sector sing Tamenglong dagi ahum Thawbal dagi Nepal aduga Urkhul da ama positive oiba thengnakhibani Kangpokpi district dagi humpum doi positive oiribasi Kangpokpi da leiba CRPF training center da leiba CRPF personnel ngakani aduga Imphal West dagi positive oiba mioi ahumna army personnel nei makhoi leimakhong garrison dagi ni hairi makhoi shuti lauraraba matungda handakta mathauda join tawrakhibani haina official gi pawamana hairi state asida laina laichat asigi masing lising amaga chanipan mawdra mathoi yaure aduga laichat asina nabadagi phagalakhiba masingna lising amaga chama marphuni thoi yaukre phagalakpagi chang si chada 62.50 yaure ngasi angan ma matam phawbuda active case ta naba satret ke sungna mapal leiri aduga topa pawamana water supply da tilhar hidak thadaramle Thawbal district ke Hirok Park tu water supply scheme ge slow cell filter da masakhang da lamhen tu hen masingna tilhar hidak DA 505 kauta ma thadaramle hairi mi han ana bo honaram leba thawdo adugi matang da mari leinaba police station da wakat cherol ama pisinduna chenari ba miyoi sing phabi na ba wakat kre Mi siba yariba tamthiba wakal gi thawdo adugi matang da water supply scheme asigi village water and sanitation committee gi secretary Khundrakpam Tombana hai thasi gi tarataruk ki ayupung nipalom tarpa matamda ising tharamdai gi matamda water supply scheme gi chowkidar na scheme asigi slow cell filter da check torubada DA 505 haina khangnaba tilhar hida kauta ma tawar ga leirama thengnarakpani Tombana makha tana hai Chowkidar na tilharida kauta adu thengnaramdrabadi water supply scheme asina ising piriba miyamda paksana asiana phawba tholamba yaribani miyam gi thakna chanariba isingda tilharida thadaramba sita senga nungaite tilharida kauta adu thengnabadagi ngarang miyamda ising thakhidre ngarang dagi hona khudakta mari lenaba SO sing tanaraga water supply scheme asigi service reserver sing amasung tilharida thadaramliba slow cell filter adugi ising ningthina singthoklaga sengdokli Masi loiraga amuk retreatment tawraga mahausagu miyamda ising pinaba kanna hotnari asigumba tamthiba crime asi matungda amu hana tawbidanaba BWC gi maikidagi nolukna haijari thawdo sida chenari ba miyoi sing phagat pinanaba hairok PS ta wakat cherol amasu pisilagani loina na chenaba singi mathakta ain yoiba pifam thokpa cherak sing phanghanaba miyam amasung BWSC na sem sare haiki Secretary Tombana makhatana hai Hairok Part 2 water supply scheme asi haukiba sahi kullom asi miyam da ising piba ngamdana lakhibani adubu Hairok kendra gi nauna mihut oirakiba Manipur lenga ki education minister Thokchom Radhesam gi mi eng makhada BWSC Hairok Part 2 na kanna honaraga haukiba thasi gi tarek ki mamang dagi hauna miyam da ising piba horkhibani COVID-19 gi lockdown na maram oiraga haukiba March thadagi consumer singdagi thagi khazna su lawdana laklibani Miyam gi thakna chana ba ising piba water supply scheme amada tilhat hidak thadaraga miyam awa ana tahanna ba siliba amadi BWSC amasung water supply scheme asibu miyam da lana uhanna ba siliba sing lema tharoi ain gi ba chairak phangangani haiki
ꯑꯔꯣꯏꯕꯗ ꯄꯥꯎꯕꯤ ꯂꯥꯏ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ